Matamgi Manipuri Wari channel asibu tambiriba khwai pumnamakpu taramnok jeri ngasisum hausangom Panthunggi Wangmada taramanga soba aroiba tangkak amok puduna lakjari mayam punna taminarasi mai hauwa makai sauduna leiriba liliedo dungon thorakpada sangramna mangonda taminning nambado bada kharang khokdokjai ikai nungsiyana duna pairiba cheedo chena paisanduna amuk custody room na changki Mr. Goroba hayo narosim hayo kaigidamakta nangna ima bahalina aduga ai haige madam wari khudingmak ai loina haige matamdo ai thika dawi imanaba amga tawminabane magi mingna Goroba wai thodagini mayumda kaya lete moi lekai gi minaso kaya khangde mana puna tawminarambadai madi mapalamda company malingkhalani haiduna ikui kuidana chatkre aina mingado adum sizinaduna lehawbane numentu ta singbadi ainge ngangsingna pugadaba begni manuna tablet mayamna soyauri adubaina makhoibo amai mamit singba watli lamida chiknung tawkradi phakhiba yai haiduna moiningi kari chachalaga aina micham saduna automada tongkhibani aina matai thangi manungda phambi angang chenmi nupi ma gumtawi aina matai thangma kawbanina ai sukumki talakdudagi phone laktuna second khara wari sanaduna lekthoklore ai soina onthorokpadadi auto do thauduna jatkre bag sudum yahaude bakhade ai phana kana lawbani adubu gari makholna auto driver da adumuk tunghandana yinglamdana thawkre adubaina gari number di khanghauki ai matha sana koi thiki ngahaki matungda auto do ai ge thengnaki adubu madi police report piramlaga halakpoi ramali numitudagi ai auto driver dubu laman singi khana singnaki maduda auto driver dugi maral kari hayo nangna fataba thabak tawraga maral laijadaba micham kayang punsibo nangna manghan mena tra bag aduda receipt ama khagi hawi haibase ai kona khangnaki madudagi case lakpa tari haiduna kuchen chelingai nong auto driver duga magi nupiga bazar da lakpoki ajikpa tanja ngaiduna driver dubu lumduna leibani adubu driver dugi mahota magi nupiyoida sorok lalaklaga lakpaduda tanja phangningaida aina soiba saraga khudak tumaktada yare to haibago makut khamduna lili mamet useli aduga muksat pang thorakli aduga damoira bane kaige ha magi kai paralo yumsibo mi leibro ibungo kana yumsibo tikadar korobage kharangak laptawi tikadar koroba haide marabana nupa da yingladuna sarajen adom tikadar korobani haise mayek sena khangduna laglabani aigi min korobani di kanan hairiba rajen yam khangningna maraba hainingdana nokladuna advocate firepa mahagna nangeromba case kayabo pai haibase ai muna khanglabani hojikti lotpagi kanaba leiraroi auto driver nupi mabu hatpagi dabak asomda court ki chief puduna matungna lakjarage hayam nagarajengi makhataba wahim ta taraktana mairama thokre thongal yorakpada kengmana college salakpado ki namituda mairamana kengbasi gorobagi majani haina khangki mathasana leiringai jirakta goroba plan ama sendona advocate firepabu asengba chumba haidanaba pesa pisanki amadi punsitem singnani haiduna aki khangna chingba thabakaya paikhat bahuraki pesa ubada pangthadaba kanale achumba singba tawramba firepa lona thupna pesa longba huraki adubu mapan thongdadi achumba chumak sari firepana sir kadonga thokpira kadongno ai hayeng soidana thoklaklani sir court ki chang simbalora banatra hoi lojari sir adudi hayeng pung kya ge flight no ani makhai gini sir hoi phare dadi kharanga na yuradi aigenak te thengna su thengna ngai kawro hoi phani ai langna batau jagi asumna mairambasi hayeng di imphal la thungnarani haibasi pirepada rajin na tambadagi khangkre pung ani makhai ge flight ni haimbadoda airport gate mamangdoda rajin ga makhoi gi mi khara mairamba bungai dun leiri pung mari tara fangba yorakdabadoda amok firepada call tawduna mairamba ge flight matam amok hanghali adudagi mairaba khara thengni yorakani haibadu khangni rajin harauna nokladuna madi masana thongda
Hatpiru haiduna surrender tawrine. Asingbudi khara kihalanga tokse tawbani. Adubu matung tana aigi lambida yelaktanaba loisinbana pharani. Mamli tawrokpada Mairamaga Dananjoyka airport gate gi thaudoraklibado Rajen hoina matungdagi tanarakli. Ngayak thawraklaba matung khara lamhangwai kaiwai tawba mafamdoda gari mamangdoda thajeli. Gari dagi Raje hana phankum tharakli. Ubada dum khangli Mairambaso Rajeni hainbasi. Adubu pakhatpa khotpadi tawdri. Maramdi magli linga wari sanari. Adum normal hairakli. Dumamo thingani. Aina yumyongbada aimi kharona dawsilei. Ngangli bahaibatani Mairaba wakali changdre. Rajan hoi kangbo mathang gari dagi kumnakpadu yingdi. Aidi nang horen yum yoraga tawro hairaga. Hayang pung taranda lawulagi. Lasilamuga thammage. Hoi. Phone thammaga Mairaba Rajan manakta changlakli. Adubu wangang banangdri. Tungdagi miyoi kharana akan mapasak amana makukta yiraki. Dananjoy shukumlaktuna Mairabagi manaktuda chinsilai. Masu posak aduna thomduna manaktuda dandana leire. Minute phadi tawriba thabak ado aduki matik thuna haina singna tawkhri. Thomlakliba mi ado kayamuk yamna pangal kankibanano. Mairaba madi Dananjoy amungtangduda adum hawgalakpa ngamna khidre. Rajan makha haifet pham tharaktuna Mairaba dingladuna hairakli. Angang hawkodana hawjikti kari thogle. Court ki che puraki gi haibro. Madu hairam naga hawgatki pocket dagi magi ing pen ama tahau madu ma khangkhidri. Mairaba na tapna khunduna ngamda namphoda magi pocket hapchin khibane. Mairaba laimai duda ikheng nakta taduna leire. Mamit pangba ngambagi thangna mangonde sorna kudak duda lawthok pikra mali. Tapna sumsumuishin ba hawrakli. Mami samlak tawraba mamit duna. Lili mai thongbu mayik singdana urakli. Lili irang puribi mamit anido khojinduna Mairabadi yingna nongtuna hairakli. Nangai na taba atopa nupi heklorba. Nupido aina masake khang mami koptane thawai lale khango. Mairabada makut ka sathili. Mairaba pisamanido naksenardana aisura. Lili Mairabada lumthane yingladuna thangdi haloi. Nang leitadi aidi kanana senabidoiba. Mapi Rajenduna mamit nang thaktiang khatuna machinna tapna. Bu warho kanuko. Nang busanaba ngamdri. Kaigumba mathang mapok haibaduna leiramlaba darapadi. Mapoktuda muk tingnabado. Ai harauna ngaike. Mikuptuna Mairabagi aroima soroike. Kodaktuda Mairabaga Dananjoyga do gari da hapkatki. Jagaduda tariba ising haiduna singdokri. Aduga accident manab haiduna kudaktuda JCB ma nekladuna gari indobu thomalamlanga makoina loina chenkri. Lili magi da Mairababu darang urakli. Tarakli ba khamba ngamdraba ikai khangdraba piedo makhutuna mamet kumbasaduna daithokjari. Sora sangwa mahandokduna mapana thorakli mado. IBC gi section 302 gi makha Punsi chupa phadok oinaba Rajen amadi magi kangbo singdo court-na right dakre. Aduga advocate firepa mahakso mi hapada lotuna yawmagidama court-na hakpa chirak pikre. King masumarang ni matung inna nupi macha mabu pharambagi amadi police nupi mabu ositana lawbagi mahakso marang ni matung inna chirak pinaba court-na lawthokre. Asumna thamari manga hujankre. Lili hawjukti sangram ganak senandre. Pausa phangna khidri. Sangramnadi marakta call tawjarakpani. Adabu Lili thabak jeli kholi haiduna adum laithongna bahonai. Anawa case laklabaso tamthin goina ayama chatminari. Lawyer gi matang darkar raklabaso atopa lawyer amaga tanakredo mak maga tamthin ga khara hena nakna loinarakli. Janunga bebidi Lili da khara sawningni. Maramde sangrambo mirai bagini. Aduga tamthin ga so naksenabo basida moita singna Lili si sangram goina khangna haningbani. Hairaso Lili na magi thokpa adumak hekte khumnakli. Case minabani sibu kai ge khotke haiduna hekte khumnakli. Tamthinga Lili ga naknaba siumbada ibet hoiga bimoso wakalama lakpagum tawri. Yaradi mamo oina hainaba jatlage haiba phawba khalakpa yawri. Hawjikane Lili Mairabagi yumda hanangom toina lakdre.
Tasingna Lilina Mayrambu Gaurabra Natraga Kanaroi Kandona Gau Yauna Kausanarira Kang Mangamdri Matam Kara Leraglega Lili so Tha Karasati Loktotuna Magi Mapa Lucy Biki Makoi Punna Masage Kongangdoda Matam Kara Laina Malakni Makoi ge Jong na Pangthokliba Komhai Christmas so Magi Khunda Nungai na Yawa Phangjari Adu Mangonda Kinoma Iwat Wat Bagom Ahoba Madidum Leibugom Tawje Lucy Jagoi Sangani Haiduna Mamanambi Singa Koilanglang Dana Legri Ningsing Nagde Adu Ngai 1st January New Year Numita Magi Awu Mayrambana Mangonda wrong number Tasilakibado First Yawriba Mayrambaki passport size photo do Pothokduna Yengli Formal white shirt Habduna Black color ngi coat ama litli Aduga necktie duna maroon color ni Lili na yung duna nuklagpagam sa dawri Awa Nang dilawri ko Chahi amada New Year Haibasidi Amtang wala salai Aduwa nang di Chitkiwa na mitagi Ngasi pangba Inang tilagri Adu makhalakidri ko Lili photo mo dyan do Amukhena Manang nagsina Jingsin duna Birang ni koy ko silamba Mamit duna muning na duna Kasi di New Year ni Wispira roy do Ay di kaundri Ay nang mga sisuning sangni Ay nang na wispira panghari Ay na do pa nagpagaloy na haimay na mau Nang ibawaraw bra Debang tatana Nong taso Nang nimangla na tilagbide Nang ampati Nang sawra Ay gatom tingaloy na base Ay mabunong si banati Ichap-chap na kali Awu Ay nginong si badi na kagtani Kabling ngay danjado da Kadom na inong kangde Mamit na sangrama mo urakli Ado sumasama tanda Nate Sorry Magi wakalsi Onari haingam Mangagtahay jari Ay Tatapos sunugs Hay baloy dri ngay Lilia Kaurukli ba konjal da Kangi Mapana kauruk pa ni haimba do Lili Mapaja nga di nung harari hay do na Passport do Pat hapjin kri Ado ga maso mapana thorakli Ayuk nganda di Lejil kahin at habadi oidri Ado gutung bada Haugat ning dabagi Matang ni Adam tum na Tumning papawdi Lagli ba phone giring ton do na Makok maruloy na komjan do na Tumlimi mahangpo Haugalasa na matagom Haudok wiri Mamiti pang thok tabi Makon na oy na Phone do Paisok manung dang ilam lakli Kanano Kaino Number kasi sip tawdra ba Tumbay ni he Call da layri ba Impal da laan ba Impal Office at laroy draw Suti loy dri Mane day jet bahau doy ni Yade ko Mi majade Kaino Susat hayro Ay tumningi Da sangram di phang nari ba Sangram balak pa do da Lili do Mamit kang sing-singi Mana yung da layri ngay matamda Phone torok pa Message tharaki ba do Ma'am da reply taw kidi Adabu handak chahigi wina di Sangram ngasi phang ba Jik maong phang lawarak dri Kaishu khanda ba sa do na Yang na komdorak li Phang na di da Ado ni Phang na ramoy kangi ba iso Katarag hay siya Mi lahong do rehay do dandro Kahigya Mada kahigya Ingon na sagam taharak na Kaino Mina luhong ni haraga Nang nadukpa khalido na Bardon pirak chani Ngay bada kalu ka darage Huran mamakok na pipa imatango Lili Jadu na pirak liba Bakum nuda Matante ikairak li Karatap na Yam nungay dan hanglak li Napido di kain dino Ado di kang dida Masagi taba matawi haibani Asing baday su kang di Hangbira ura Haujik da sangram da Janu na hangbiki harak pa duda Lili yam pakat na Yari Hangurano Tamagi Ay hangulagi ko Phone pat ka ki Sangram na call tawraga Masamagta Direct hang sira magsukali Ado ba ngam kide Ngali ba phone ge screen do da Ado magiyeng do na le Thang na lay ruba yaroy Langjaro ba maragi mahayni Tamoy magi dandi do ni Matik jay hay si Lamhen mi tamoy si Kanghan si Masa nung si China Nung sige China ko Nung si masak kang dabasa Ado tamoy kan mi mahagdo Mana lan ba ni Masana maral yaje Ado ga karingi mana Minaluhong gani hayraga Tamoy do da Lidafam kang driba Amok sa hainingli Magi madawdo Nung si rimra Mana nupando bo Kan ko da na tamoy do Asing manung si babo Masak kang dabi Haujik di Mahijen bahawrak pada Nung si bagi Panthung jan bikri Wajong na tanta
Sangram sa sidiki hena wakibani. Minung si khangdaba thamoy panbagum kalakpili. Amok su khalak ni janu na mangonda sanaribra. Natraga tasing na mangki asing boyramgadra. Karigum boyramba thoklagana kamdawba. Hangniwa wahang mayanggi paukhumna kanana pigadawri. Wahang chama ni hangjariba. Kari maramgi sangram na luhonglani pau tabada masada yaningdaba phawriba. Amok su khandokli. Aigi nungsibasi amakaktani ani shude haina aduba nungsi masak khangdabi asing mathamoy masak khandok phaidabi oiradra nupi oibi amagi araima thongna puma puthokdona sangramgi number duda dial tawseli ahan batawguda paikhalakte masana khurang kuisawna behanjalakle amuka sohanna ring khingli handangmukti paikhalakle nupi gi khonjalni hello ngayang tumin khalima wahai fam khangkide Sagat bayamba wakal mayam singdo kodak duda mapung parambagom nupi do sangramgi nupi oiramboy ningdona phone kake khali amuka so nupi don hairakli hello kanano damjari barum jangki wahai dona hena jingnaba jam hablare aduba sumaina tumin naiselande hena maralang sin bathoklani khandona madin kut yot hardana adamni kana ai macha nupi ni Lelina wama ka tarakri ngaida nupi machado na makso. Damja thore, bahalake. Bahala anu yarani haining bani. Adubu makata ba wahai machinagi thokidri. Wakalgi landa ngahek tawri ngaida phone degi. Hello. Konjola do sangramgi ni madum baptari. Adubu tawri riba phone si kari maramgi no. Kadai da hauraga kari wahang hangni kari haingani haibasi mahak sim sa haudri. Marai teta na. Sir, ay lili ni. Napamachado na jamdring ijam-jam na kamlagli. Kangi, number save daw. Anyway, Happy New Year. Happy New Year, sir. Kay lirage, madam na itatatad na call daw wirak lisiba. Nadraga, jum na samdawag bra. Manglang bagyan kang langlag bagom. Dili mi ko panda na sad kamlag na bahot ni. Hay gadawa wadi hay ngamda, hangga dawa wadi jumbali panda na lehawri. Karam na di hang mangamlo ni. Nang lohong nga bahay bawahay si jambal lagi thorak pangam kidri. Adumang panda na layri hang mangam bangit hang na adumangkri. Adugi mahot o natay na boy na hayrakli. New Year gay wis bigyan na daw mani. Sangram hayrap noklo do na. Oh, hoy ni. Asu tawra kay kalamba ni. Ando day siyo handak marak si tabak karajan basida. Kisam kay dida. Tamagi. Layri. Hainingay leidre, samjinkre, bolap thapjinkre. Dilayo kichak jadaba makai masagi gari thaudorok dona ajik balamhang amada thaujilakli. Election maya oirak panara, lambido, kolas anang wathaki bagi sitnali, highway oina dawi. Nakandalay shilan dona, asang waching sang dana, koiseling badobo, oiram dalay thorak laga yengbada, kiningay oiraba, kongpam jadana net kredi, thawai thana bagi, adugo malok nungni. Gari do matay da say tarom laga. Yamna, waraba, awama potlama matangtaba, hikloy maga. Pothaba nangdana, matagda mong gari gumba, mayik singdaba, mamising singdaba mana, nansilak pagam dawri. Bitmang dawri ba, arapada payri ba, o chik ama, matanda lami lamang narambago, magkok mamay ngaw do na, paing ba do da, mitfam tam do na, machinatap na solakli. Nangso, lami mang laboy re. Ahang batyada, lamjing minan balay na natanda ko'y paypayri ko. So, nagkapangkap ni. Kasi di gilambi mang laba, lamjing minan balay ba. O chiyo magom, ahang mamalang da, Panthung may kay kang na ko'y chichali ko. Awo, nagdi udre ko. Kasi kitaw se. Kay kumalang niram laba tok laba di. Ay di nga si uri babibam se, uri moy ko. Nang nalamjing mido na, taklang malapis eh. Kasi di ikang hang na rin. Ikong si kadom tangadang nakang rin. Ay lamimag. Awo. Nagibig lamimag. Mabong na nung sirak doon na makanakap doon na pamdagri. Mangdi. Biyam lamimang di. Harak liba konjol na doon na lilido mamit kang pangpanglag doon na pathaw kalag doon na konjol doon may kay rom diyang nagdi. Awo. Kangaw na najumbal lagi taraki. Sangram mong handa na, bagay na makot hamjin doon na, nilingbo yung doon na layrami.
Lily angak papawi kadom dagi sangram paujelak libano. Mana lakpa mapamsi panayam na lampani. Tabak ama jatokpada tingnabani hairak labaso mapamsi ka janadi. Janabanati. Natraga tasing namak ngasaynagi sangram na mambo matung inarak libra. Matanda wahang hangjari. Sangram lilingi manakra nagselekto na. Kapaminay day dabadagda nang nakasangkwalin na lang to na kapurisibo kay gino. Hairak liba wahayido lagnardira natraga Thiyam balak libra haiba. Lily do confirm tajadri. Adawa tap nanti komnakli. Sarni kana kada walak bra. Akoy amado somna gari thousand khaidana CID kharna pau tamlakba. Adogi som check do walak panida. Icham chumna komnakli ba sangram ge pau komduda Lily pisum ani do naksana dona. Ay oirajal haina mathanda chingnarak tawri. Kana lay ay ge som lay. Nungsiraso nungsida basama. Pamna sumagi napalda hekta mamang thadana chatpi. Thamoy gi wana dongoi hau chumbal gi napalna hekta manghan kiba. Haidokpa loiragana taksi shondana lehaubi aigi nungsibima. Lahongwadaba nupa amana asumna chikpa maphamda atopa lamnan bibang ko onabase. Kainaway gi dorbi mahakna khangkradi nungairoi. Lily sangramda jalo haina tanglakpagi aranthani. Nongmadola tiada than thawan meja thokitaba numit leirambasу yai. Adobo aina nang manang singdaba namite leikidi Lily. Nangna haukiba punsi nungaidaba thokdok kharagidamukta punsi boninda tawduna nathanda wajanaba honaribada lanbrana khalle hainaba leidaine. Sometimes the best thing that happens in our life put us directly on the path to the best thing that will ever happen to us. Punsi haibasidi samay sum loikidawa ngaktani kanana khangani. Ngasi haiba namiseso matam amagi wari oihagodoribani. Lily sangramda michana duna lairingbado onthokduna asomda leithoki. Naujaribe punsida thokiba thodoksingbduna maram oiduna tamarabana ibo thadokiba mikupdagine yumpalaro haida wasakore. Adubu asit awan thagi matamda khanghaudana horokpa lekjilgumna aroiboina thaki nuksibadi asimbara achumbra khamingduna thamoisina nangbo amtangi unagena khankibani. Adubu jinsina haimagam kide napal nek tamang thaduna chali. Wasak thugai rubai gi thamoise ngasidi Panthung Wangmada leir bangjadribi urigi mapokni kanana khang wansi chupagi adum kam kibaso. Shangram Lily da haifiding langladana nakfedon hairakli. Aseng machumba khangnaba hodabada aranba pa mashinabada kasho kaiba leite haibase. Ngasi somo mayek sengna uli. Thamoy wadi adum thamoy da thamo. Sangram machiga khaladona Lily da mahagi kalakjaningai oiraba dimple do solga tawrakli. Iluhongoi januna phakki dawani. Nangolda kol daw loiraga ingona watami. Ha tungnage januna ya huranbi pharedana ngaside. Ngasai makai lomdana leiramba januga lembaga do giko phunglakli. Sangram ngamoi ohamlak minabani. Lily haifam tawfam khangdi. Masagi maral asingba miyam mamangdoda masa mathanta othokjarabagum ngasidi ma ikai nungsiyana je. Bunsiga ahanba soiramni hainbayai Lily na masagi maral yajabasi. Tas kamdawidana januina sinba plan bu soibongnabra natrada sangram. Janu sangram naga noksili. Sangram nukmi Lily mo managda khangjingjing sili. Aduga makut ye thangbaduna Lily gi pambamduda konbai paibai dawduna nukmi januna hairaklibudu tari. Ai phone tawese hojik akhoi ma da haigige. Janu minute fade mamada call tawduna sangram gi mamada sangram nubi pura ani khangalona haike. Minute amani janu mathanda ilang langlamnaga janu ngali maga jatlagena ngusamagi gari dula jatkre. Koliba khuda satokduna Lily na yamdapna. Kaino chin babu ayu nganta jenabro. Oido ki chak phaw jarakri. Namana bisangna nangse chakta khara chope haimasimadi phajana chumine. Chilamdai phongba chak kawdene. Sangram Lily na lakna dona hairakpani. Lily machina murum ga solakli. Nungsina dana kamain chendoino. Akhoni di romance hawdri. Mamit mana singna ba sangram na romance ban kibadu ta hawri. Lily gi pambamani do paindana Lily. Namido engonengo.
Lily kai sangram deng jari. Engonda kauroidra. Dada, adumay kaudara. Lily natte haibago mga kahari. Adodi. Lily no fit ikay nung siyana na. Dada. Ho, dadaw. Lily may thongda madam ko'y na mangluraba minog bomba amang hanchilagpagum mikup adoda umapangli. Irang pobi mamit anido khuzilaga masunong lagli. Dubai ba magi jung phiral jar ba sangramni. Lumangi tarakli ba saido so bisum yung nasangi. Kabi na say thamada so adang wat hauga dawramba magi magunni. Haifet mamit khuzilang anong lagpadoda Lily mayam sa nikaw mamakay sangram ding duna lady. Sangram Lily nga kong mayanda hena nagsalag duna jirol tawrog ni. Yado amtom salo. Chidin lamini. Romance today horanum dang dorsi. Lily araywa mamit po modalong thoragli. Matang sida Panthung Wangmada hairiba tangkang naiba wari sige arayba tangkak oijari. Mayam pom na magpo amuk kahanda kurum jari.